अहानबदा मरुओइबा पाउसिंग पिजरी मणिपुरदा प्रेसिडेंट्स रूल थमनबा होनरपा खोंथांग खुदिंगमक कांग्रेस पार्टीना मदुगी मयोक्ता लेगनी हाइना एमपीसीसी प्रेसिडेंट के मेघचंद्रना फोंदोखरे एनी कुकी ट्राइब एसटी लिस्ट जगे लौथोकपियु हाइना थादौ इनपी मणिपुर की मिहुत कांगू अमना ngarang गवर्नर एके भल्लादा चेरोल पिसिंदुना तक्सिनख्रे अमदी सिक्योरिटी फोर्स ना चथखिबा तोंगान थौदोक अहुमदा आइना थिंख्रबा लालहौलुप अहुमगी कैडर मरी याउना मियोय मंगा फारे ISCOM Manipuri Pamit yang tabir bapumnamak puruk sana shirminna taramnak shiri amadi pamucha khaina pijeri Manipur Legislative Assembly bu suspended animation da thamba natraga Manipur da President's Rule thamnaba honarakpa makhal amattagi khongthang gi mayokta Congress Party na matam chuppada lepkani haina Manipur Pradesh Congress Committee MPCC gi President Kaisham Meghachandrana phongdokre Wafam asli Indian National Congress Manipur gi official Facebook account da ngarang numidang thagalakiba post amada thamlakibani MPCC President na makhataraduna Manipur miyam gi yaifanaba amadi lamdam asigi democracy ngak na thamnabagi damakta kanglon chumna mikhal pangthoktuna laingak semhanba pami masinattadana atopa pambai sizinaduna luchingba khanba natraga anoba laingak semba pamde haiba achetpa wafam ama thamlakli Indian Constitution ki ST list yauriba any cookie tribe ase lauthok pinaba thadau furup ki mapung oiba loop ama oiriba thadau inpi Manipur Governor Ajay Kumar Bhallada memorandum ama pisinkhre thadau inpi Manipur nangarang Governor da pisinkhiba cherol aduda any cookie tribe hairiba masak maming chap chaba leitaba kanglup asina Manipur gi apun bagi shaktam da singna batanatana national integrity da so chauna singnari hairiba any cookie tribe ase ST list jagi lauthoknaba haiduna Manipur leingakna haukiba chahi kumja lishing ani supna kulhumdoi gi February tha dasu Tribal Affairs Minister da haijokiba leirabani mioi kanglup ase kumja lishing ani ahumda Manipur da Congress na linkhatlingai matamda ST gi list asida chalhankhibani masita natana any cookie tribe ase cookie tribe hainasu onthokpa yaroi maramdi cookie kauba tribe amata tasengna leite loinana masagi oijaba thiba mioi kharana any cookie tribe ase kumja lishing ama chamapan yankhai mathoi amadi kumja lishing ama chamapan yankhai taruk ki marakta lokthok luraba kangbu sing adunai haina hairiba ase yumfam yaudaba wafam ni hairi Manipur gi kangbu amana tha asigi tang mapanda Indo-Myanmar border gi border pillar number 85 manakta chathakiba thiba humbagi thaudok amada aina thingkraba lalholup ani gi cadre amamam fare farba cadre sing adudi koirengna luchingba UNLF ki namairakpam Robert Maitei atopaming Thaulen chahi kuntaruk amadi Pripaki mangsatabam Milan Chandra Singh atopaming Uhanba chahi kunipani farba mioi ani asidagi Myanmar gi currency kyat lishing tariat ka chamanga fagat pangam khi hairi thaudok asigi matang da mari leinaba police station na case ama lokhatuna makha taba wahang pahang chathakri hairi Marak asida
ngarang Manipur Police ke kangbu amana chathakiba thiba humbagi thaudok amada aina thingkraba KCP apunbagi cadre ani fari hairi farba mioi ani adudi haubam malem nganbesing atopa ming KGF chahi kunithoi amadi Shahrukh Ahmad chahi tarani pani makoi ani Imphal West District ki City Police Station gi manung chanba Rup Mahal Teng tegi faba ngamkibani hairi makoi ani Rup Mahal Teng te leiba tongan ba dukan singda demand letter thazinduna Sankai Thongkai Tauba Mioi Singni Hairi Makoi Ani Dagi mobile phone ani two-wheeler ama amadi side bag ama fagatli hairi Nakal amaromda tha asigi tang mapanda thokiba atopa thaudok amada khutlai lalon bani haiba kuki macha ama Churachandpur district ki Kawonpui dagi fari hairi Faraba mioi adudi Thangkholal Haukip chahi kuntra mangani faraba mioi asidagi Colt 7.65 mm auto pistol ama 9 mm pistol ama Colt 7.65 mm auto pistol gi magazine ani 9 mm pistol gi magazine ama 7.65 mm auto pistol gi live round taramathoi 9 mm pistol gi live round manga pistol holster ama two wheeler ama amadi mobile phone ama fagatli hairi aroibada maru oiba pau amuka hanna pijari Manipurda President's Rule thamnaba honarakpa khongthang khudingma Congress Party na madugi mayokta laigani haina MPCC President K Meghachandrana phongdokre Any Kuki Tribe ST list gi lokthokpiyo haina thadau inpi Manipur gi mihut kangbu amana ngarang Governor AK Bhallada cherol pisinduna taksinkhre amadi security force na chathakiba thiba humbagi thabakta tongan thodok ahumda aina thingkraba lalholuk ahumgi cadre mari yauna mioi manga fare Pungja sifawagi oinati ISCOM na sandokshaba Manipuri pau matanga stalojuri makha taba pau gidamak ISCOM meeting ta don lebiyo